ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅ꯭ꯌꯨꯇꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯁꯥ ꯃꯎꯗꯨ ꯏꯇꯦꯛ ꯇꯦꯛꯂꯦ ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯪꯉꯛꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ ꯅ꯭ꯌꯨꯇꯟ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯄꯨꯡꯗꯤ ꯑꯃ ꯍꯦꯜꯂꯦꯅꯦ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯦꯞꯊꯔꯒ ꯊꯦꯝꯕꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯛꯂꯤ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯊꯦꯝꯕꯤ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯗꯣꯏꯅꯤ ꯃꯤꯉꯣꯟꯗ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯊꯪꯗꯒ ꯇꯧꯔꯕ ꯑꯩꯅ ꯍꯥꯠꯇꯣꯏꯅꯤꯁꯦ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯕ ꯄꯣꯠꯇꯤ ꯃꯥꯒꯤ ꯈꯛ ꯑꯣꯏꯅꯤ ꯁꯤꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ ꯂꯩꯔꯗꯤ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯁꯤ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯂꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯃ ꯃꯤꯍꯧꯕ ꯈꯪꯃꯟꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯅꯣ ꯑꯩꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯥꯏꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯍꯧꯕ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯈꯪꯃꯟꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯅ ꯀꯔꯤ ꯇꯁꯦꯡꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯈꯪꯃꯟꯕ ꯀꯌꯥꯁꯤ ꯐꯥꯎꯈꯤꯗ꯭ꯔꯥ ꯅ꯭ꯌꯨꯇꯟ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯇꯨꯅ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯊꯦꯝꯕꯤꯒꯤ ꯃꯤꯍꯨꯜꯐꯝꯗ ꯊꯝꯂꯒ ꯆꯣꯡꯉꯛꯂꯤꯕ ꯃꯤꯍꯨꯜꯗꯣ ꯌꯦꯡꯂꯤ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯣꯝꯇꯒꯁꯨ ꯅꯣꯛꯂꯤ ꯄꯣꯠꯅꯤ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯅꯥꯟꯕꯤꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯤꯛ ꯅꯥꯟꯕ ꯃꯁꯝ ꯏꯇꯦꯟ ꯇꯦꯟꯅ ꯃꯀꯣꯛꯇꯣ ꯎꯔꯛꯄꯗꯨꯗ ꯈꯪꯁꯥꯎ ꯑꯃ ꯁꯥꯎꯅꯤꯡꯂꯛꯂꯤ ꯃꯈꯨꯠꯇꯨꯅ ꯊꯥꯒꯦ ꯑꯃꯨꯛ ꯇꯧꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯃꯁꯤ ꯍꯦꯛ ꯊꯥꯖꯤꯟꯕꯨ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯁꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯉꯁꯤꯁꯦ ꯏꯃꯨꯡꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ ꯅ꯭ꯌꯨꯇꯟꯅ ꯃꯨꯊꯤ ꯃꯤ ꯂꯥꯛꯑꯅꯤ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯇꯧꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯔꯣꯖꯤꯅ ꯗꯥꯊꯣꯏꯕ ꯆꯝꯐꯨꯠꯁꯦ ꯍꯥꯞꯇꯣꯏꯔꯣ ꯅ꯭ꯌꯨꯇꯟꯅ ꯌꯥꯝꯗꯕꯤ ꯈꯔ ꯍꯥꯞꯄꯣ ꯊꯦꯝꯕꯤꯁꯨ ꯃꯁꯥ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗ꯭ꯔꯦ ꯅꯝꯗꯨꯅ ꯉꯝꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯌꯥꯎꯅꯕ ꯃꯥꯁꯨ ꯊꯣꯔꯛꯂꯤ ꯃꯨꯊꯤꯅ ꯏꯇꯩꯃꯁꯨ ꯂꯥꯛꯏ ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯅ ꯌꯦꯡꯅꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯒ ꯂꯩꯁꯤꯜꯂꯒ ꯌꯦꯡꯉꯛꯂꯤ ꯊꯦꯝꯕꯤꯁꯨ ꯉꯁꯤꯗꯤ ꯀꯦꯅꯤꯡꯕꯒꯤ ꯔꯥꯒ ꯂꯥꯛꯏꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯈꯔ ꯆꯝꯇꯛꯅ ꯀꯦꯔꯒ ꯊꯣꯔꯛꯂꯤ ꯃꯀꯣꯛꯇꯨꯗꯗꯤ ꯐꯤꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯀꯨꯞꯂꯒ ꯑꯗꯨꯒ ꯃꯥꯅ ꯀꯦꯔꯤꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇ꯭ꯔꯦ ꯀꯦꯗ꯭ꯔꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯄ ꯀꯦꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯄ ꯋꯥꯈꯜꯗ ꯆꯃꯝꯅꯅ ꯀꯦꯔꯛꯂꯤꯕꯅꯤ ꯅ꯭ꯌꯨꯇꯟ ꯁꯨꯛꯊꯗꯨꯅ ꯁꯥꯎꯒꯠꯇꯨꯅ ꯂꯩꯕ ꯆꯤꯝꯕꯥꯜꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯃꯨꯊꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯥꯊꯣꯏꯕ ꯏꯇꯩꯃꯁꯦ ꯐꯗꯤ ꯐꯖꯖꯥꯠꯅꯤꯀꯣ ꯃꯥꯒꯤ ꯐꯖꯕꯁꯤꯅ ꯁꯤꯗꯒꯤ ꯃꯒꯨꯟꯁꯤꯅ ꯍꯦꯜꯂꯤ ꯌꯥꯝꯅ ꯅ꯭ꯌꯨꯇꯟꯅ ꯍꯩ ꯅꯃꯤꯠ ꯀꯥꯏꯅꯤꯀꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯨꯅꯨ ꯑꯩ ꯐꯥꯎꯕ ꯌꯦꯡꯕ ꯄꯥꯝꯃꯨꯗꯅ ꯌꯦꯡꯗ꯭ꯔꯦ ꯃꯨꯊꯤꯅ ꯌꯦꯡꯖꯔꯣꯏꯀꯣ ꯑꯩꯈꯣꯏ ꯌꯦꯡꯖꯗꯦ ꯑꯃꯁꯦ ꯉꯔꯥꯡꯁꯨ ꯑꯩꯅ ꯆꯥꯛ ꯄꯤꯖꯗꯕꯅꯤ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤꯒꯤ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ ꯑꯩꯅ ꯕ꯭ꯔꯦꯛꯐꯥꯁ ꯉꯁꯥꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅꯕꯨ ꯍꯧꯒꯠꯂꯤꯅꯤ ꯅꯍꯥꯟꯅꯦ ꯗꯥꯊꯣꯏꯕꯅ ꯂꯩꯔꯛꯄ ꯚꯥꯏꯇꯃꯤꯟꯗꯣ ꯑꯗꯨꯁꯨ ꯄꯤꯖꯈꯤꯕꯅꯤ ꯑꯗꯨꯅꯕꯨ ꯃꯁꯥꯁꯦ ꯀꯟꯅ ꯂꯩꯕꯩ ꯋꯥꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯌꯥꯔꯦ ꯈꯗꯥꯡ ꯊꯥꯗꯔ ꯂꯩꯔꯅꯨ ꯆꯠꯂꯣ ꯊꯦꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯤ ꯃꯤ ꯂꯥꯛꯈ꯭ꯔꯕꯣ ꯃꯨꯊꯤ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯒ ꯂꯥꯛꯇꯦ ꯍꯥꯏꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯔꯣꯖꯤꯅ ꯁꯤꯁꯦ ꯁꯦꯝꯃꯣ ꯊꯦꯝꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯇꯥꯗꯦ ꯔꯣꯖꯤ ꯆꯪꯁꯤꯜꯂꯒ ꯏꯟꯁꯥꯡꯗꯣ ꯃꯃꯥꯏꯗ ꯊꯝꯂꯤ ꯑꯗꯨꯒ ꯁꯦꯝꯃꯨ ꯍꯥꯏꯅꯤꯡꯒꯦ ꯇꯧꯔꯛꯂꯤ ꯍꯣꯏ ꯁꯦꯝꯃꯒꯦ ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯔꯣꯖꯤ ꯀꯩꯅꯣ ꯍꯥꯏꯅ ꯄꯤꯁꯨꯝꯗ ꯊꯥꯡꯒꯠꯂꯛꯂꯤ ꯊꯦꯝꯕꯤꯅ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗ ꯍꯜꯂꯛꯂꯒ ꯑꯩꯅ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯁꯔꯅ ꯑꯩꯕꯨ ꯄꯨꯈꯠꯄꯗꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯣ ꯔꯣꯖꯤ ꯃꯃꯥꯏꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯊꯦꯝꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯉꯨꯗ꯭ꯔꯦ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅ꯭ꯌꯨꯇꯟꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯌꯧꯔꯛꯂꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯊꯛꯅꯕ ꯂꯥꯛꯅꯔꯛꯂꯤ ꯅ꯭ꯌꯨꯇꯟ ꯃꯔꯨꯞ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯀꯗꯥꯏꯅꯣ ꯅꯣꯏ ꯑꯃꯗꯨꯗꯤ ꯎꯗꯦꯅ ꯖꯣꯅꯤꯅ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯊꯤ ꯐꯖꯕꯅꯤꯍꯦ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯀꯣ ꯅ꯭ꯌꯨꯇꯟꯅ ꯃꯨꯊꯤꯅ ꯍꯣꯏ ꯗꯥꯊꯣꯏꯕ ꯊꯦꯝꯕꯤꯅ ꯑꯩ ꯊꯣꯛꯄ ꯇꯜꯂꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯐꯤꯕꯝꯁꯦ ꯃꯨꯊꯤꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯒ
namduna thembi thoraktaba yadabagi thorakli thembistu makoktu fina kupsilaga sem saraga thorakli Johnny na icha nasa kaisu tawdraba thembi nganglibado karino haiba khangdana nomi thorakli marup amaduna hairagli masakti fasai ha nupi khanmadi am hari sani ko moonga mande nupase angang sumali ne Newton sino mi toraga lay aikhoi madam na kari ming kauba ngangi badu tadabana maram oiraga thembi amusu nofe toraga lay nupa singdo moi maselingni aduga nokli madu ubada Newton sounding lakli thembi sunok na mamai thongdu hanjinkhre aduga tumini yenglikli maram di hainari badu kari no khanna nupa amana mo hairagli nupa amana amada tapna hairagli hai fasai ne side chan sing baso yabjani ko hai migi nupi sibo luhong hai sabai wani mo yumban me mari amta thamne haibane ngangnari badu taraga Newton masado sounding mana laiba yadre yare nang manu jago somna thembi so nomi tawraga lairingai ngangi badu tahodre hadakti Newton ising class to ta paraga mamai da hisilakli thembi mamai do pukcho chole kuptuna laiba fi du so khara khase haitharagli mayam du so loina ngakna yengakli Johnny na bai kidorogi nang mo Newton sound hairagli changwara di kok chang mya da bana thembi su tinga yengakli madu bada Newton khoidok thitna changsilaga phugi torokli Johnny na as nang sidi ba aikhoi mangda mai tongno nungaiti muthina tawraga thembi su manung da pusinkhre Johnny na tamna hairagli kai na ngang sibo kanana no masang masit jiktena ka pi sibo aina ne kaige maram le Johnny sordo sang nondok laga hairagli bai ai nangina ongna tawse yam nungai tre nangna fana sounding le reso hojikti ma se nangi nupi orabani nupi haibase aikoina khangdabagi wani ton khrabu poni mapurei bai khoi gi mideng khada leiba moidine aikoina yengdroba haibase makhoi gi sangsargi nungaiba pokna manglabani khalaga yengo nangso moini mu manu sagai nate mapa mama loina pumna muk thadok laga akhoi gi nakta labani nushidro moisiba moi gi nushiraba mama mapa thadok lagane masida mi nushut pidrabai khoidi papura dongni Johnny gi hairakli ba wahai mayam duna Newton so wakhal kya makhalali chamam nana matom ta wahang kya hangzari Johnny su makha mu tarakli khwaidagi maroi base mapurei bai khoina luna dobiba masina so aikhoi gi ma baba makhoina fana yadraba so aikhoina luna tawbiradi ne kashu nati nong phadok so moi gi sagai gi baba mama khoi so unaba thabi dongni masina matam kuina unadra so wakhal chawthok toini makhoi mu tonba leiba nati ko ado aidi aigi nupi am lu tawbini nangsu khangi duni aikhoi ma khoina Vidya Lakshmi do yade hab ado fana oraba so aina nushira loire ma so aina nushira di yare khana masi phawai khoini kaina dribasni Newton so tumina mangduna lairi Johnny na anyway yam thoina su khanjiluradu ase asana luna tawbi aikhoi su sanaba tawrage Newton na hoi farase aisha office fawda yongna tawrage puna thokrisila asunna moisu thorakli somdana thembi tumina ka manungduda kapchari aina kari akaiba tawrubagina mana ibo asuk tamtiba aina asina tadabagi tawribra masibu tawfam thokbra mana pangan mani ima poknung nabi aigi sada kaisu surakte thembi so tumina kaptuna lairingai talaktuda tungdagi tapna kaurakli anga kauribado thembi taramde tumina kapchari mana nuktharaga kaplingai makoktuda nushina nanbirakli thembi so khangbai kai boy phogolaga sir Newton na ai makata banangdre thembi na hairakli sir ai soikre mapan thoklage si hairaga thembi balcony adomda chansin ge tawrakli adobu tunglomdagi Newton na fat konsilakli thembi so mami tulak thoklaga tumina lei Newton na thembi gi mamai du pairaga onsila u haiduna inge tawrakli thembi so tapna nashilak hangat pangamda luktharaga lei Newton so makhutuna thembi gi khadang do inkalaga aingondi kaira thembi so mamit ani do tarau yang munda yengli Newton so noklaga mangonda makhutuna thamli aduga muksu mamai du khumli mana taribado ingeni mangonda ikairibra hairini
ꯊꯦꯝꯕꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯔꯒ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯄꯥꯈꯨꯝꯗꯤ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯁꯣꯔꯒꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯤꯠꯇꯨ ꯆꯖꯠ ꯎꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯊꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯍꯤꯞꯊꯔꯛꯂꯤ ꯊꯦꯝꯕꯤ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯉꯛꯂꯤ ꯁꯔ ꯅ꯭ꯌꯨꯇꯟꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨ ꯍꯥꯏꯅ ꯎꯏꯁꯤꯜꯍꯜꯂꯤ ꯊꯦꯝꯕꯤꯗꯤ ꯁꯣꯝꯗ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯤꯀꯥꯡꯂꯕꯅꯤ ꯉꯥꯛꯇꯨꯗ ꯏꯜꯂꯤꯕ ꯐꯤꯗꯨꯁꯨ ꯇꯞꯅ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯊꯦꯝꯕꯤ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯂꯒ ꯁꯔ ꯅ꯭ꯌꯨꯇꯟ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯍꯜꯂꯤ ꯊꯦꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ ꯁꯔ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯅꯅꯤ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ ꯅ꯭ꯌꯨꯇꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯟꯅ ꯌꯦꯡꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯩ ꯅꯥꯀꯟꯗꯁꯨ ꯌꯦꯡꯉꯛꯂꯤ ꯃꯥꯒꯤ ꯐꯤꯗꯨ ꯃꯈꯥꯗ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯉꯛꯆꯥꯅꯅ ꯌꯦꯡꯉꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟꯁꯨ ꯄꯤꯁꯨꯝꯗꯨ ꯑꯔꯩꯀꯩ ꯁꯨꯛꯇꯣꯛꯂꯒ ꯅꯪ ꯊꯦꯝꯕꯤ ꯃꯇꯣꯝꯇ ꯃꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯒ ꯉꯁꯤꯁꯨ ꯃꯪꯂꯥꯟꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅ꯭ꯌꯨꯇꯟ ꯆꯪꯁꯤꯜꯂꯛꯏ ꯊꯦꯝꯕꯤ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯤꯕꯅ ꯄꯥꯈꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯕꯥꯜꯀꯅꯤ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ ꯊꯦꯝꯕꯤ ꯑꯃꯨꯛꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯂꯤ ꯅ꯭ꯌꯨꯇꯟꯅ ꯌꯦꯡꯕꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯈꯪꯃꯤꯟꯅꯩ ꯊꯦꯝꯕꯤ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯃꯥꯏꯁꯦ ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤꯀꯣ ꯐꯔꯦ ꯀꯤꯕꯨ ꯀꯤꯔꯗꯤ ꯅꯣꯡꯉꯥꯜꯂꯒ ꯅ꯭ꯌꯨꯇꯟꯁꯨ ꯍꯧꯒꯠꯂꯒ ꯊꯦꯝꯕꯤꯕꯨ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗ ꯀꯥꯡꯂꯝ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯂꯣꯟꯅ ꯀꯤꯊꯤꯀꯤꯔꯣꯝꯗ ꯌꯦꯡꯉꯛꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯐꯨꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯈꯟꯅ ꯊꯦꯝꯕꯤꯁꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩ ꯑꯃꯨꯛꯁꯨ ꯀꯤꯅ ꯇꯞꯅ ꯂꯩꯊꯣꯔꯒ ꯌꯦꯡꯉꯛꯂꯤ ꯃꯥꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗꯨꯗꯅꯤ ꯅ꯭ꯌꯨꯇꯟꯅ ꯇꯨꯡꯗ ꯍꯦꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕ ꯏꯃꯥ ꯊꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯨꯗ ꯃꯤꯍꯨꯜꯒ ꯂꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯈꯨꯠꯅ ꯈꯥꯕꯩ ꯄꯥꯏꯕꯅꯤꯅ ꯃꯥꯅ ꯈꯪꯗꯨꯅ ꯍꯟꯗꯣꯛꯄꯗ ꯇꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯟꯁꯥꯡꯗꯨ ꯈꯥꯕꯩꯗꯨꯅ ꯏꯟꯕꯗ ꯂꯣꯏꯅ ꯇꯥꯔꯛꯇꯨꯅ ꯃꯈꯥꯗ ꯎꯞꯂꯝꯃꯤ ꯑꯁꯧꯕ ꯃꯍꯤꯗꯨꯅ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯈꯪꯆꯣꯡ ꯆꯣꯡꯕꯗ ꯊꯦꯝꯕꯤ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯌꯨꯃ ꯅ꯭ꯌꯨꯇꯟ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯁꯣꯛꯄ꯭ꯔꯣ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯔꯣꯖꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯃꯁꯤ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯑꯃꯨꯛ ꯍꯩꯗꯣꯛꯂꯕ ꯗꯥ ꯊꯣꯏꯕꯒꯤ ꯐꯨꯐꯝꯗꯨꯗ ꯂꯩ ꯊꯦꯝꯕꯤ ꯁꯨꯛꯂꯞ ꯇꯧꯔꯒ ꯀꯤꯅ ꯌꯦꯡꯉꯛꯏ ꯅ꯭ꯌꯨꯇꯟꯅ ꯃꯥꯅ ꯅꯠꯇꯦ ꯑꯩꯅꯅꯦ ꯔꯣꯖꯤ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯉꯛꯅ ꯌꯦꯡꯉꯛꯂꯤ ꯊꯦꯝꯕꯤꯗꯤ ꯑꯁꯥꯕꯗꯨꯅ ꯃꯁꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯜꯀꯅꯤꯗ ꯂꯥꯛꯂꯒ ꯐꯝꯂꯤ ꯑꯩꯕꯨ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯅꯥꯁꯨ ꯑꯩꯅ ꯄꯪꯍꯟꯕꯤꯔꯦ ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯂꯣꯏꯔꯒ ꯃꯊꯪ ꯍꯞꯇꯥꯗꯤ ꯁꯨꯇꯤ ꯂꯧꯔꯒ ꯗꯣꯛꯇꯔ ꯑꯝꯇ ꯌꯦꯡꯕꯤ ꯇꯥꯔꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯊꯛꯇꯨꯗ ꯅꯣꯠꯕꯨꯛ ꯑꯃ ꯂꯩꯔꯤꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯊꯛꯇꯨꯗ ꯋꯥꯔꯗ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯃꯥ ꯍꯥꯏꯅ ꯊꯥꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯂꯩꯃꯥꯏ ꯑꯃꯃꯨꯛ ꯍꯩꯗꯣꯛꯂꯒ ꯌꯦꯡꯂꯤ ꯃꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯅ ꯑꯗꯨꯝ ꯏꯔꯝꯃꯤ ꯅ꯭ꯌꯨꯇꯟ ꯑꯃꯨꯛꯁꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯤ ꯄꯦꯟꯅ ꯃꯌꯦꯛ ꯂꯥꯅ ꯁꯤꯟ ꯊꯨꯡꯅ ꯊꯥꯔꯝꯂꯤ ꯏꯃꯥ ꯍꯥꯏꯅ ꯏꯃꯥ ꯉꯥꯛꯇꯅꯤ ꯊꯥꯔꯝꯂꯤꯕ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯂꯃꯥꯏꯗꯅ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯅꯄꯥꯎꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯕ ꯏꯃꯥꯒꯤ ꯁꯛꯇꯝꯗꯣ ꯅꯁꯥ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯃꯥꯒꯤ ꯁꯛꯇꯝꯕꯨ ꯀꯥꯎꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯄꯥꯏꯕ ꯐꯥꯎꯔꯤ ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯒꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯄꯣꯛꯇꯧ ꯉꯝꯗꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯁꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯇꯣꯜꯂꯤ ꯃꯤꯑꯩ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤ ꯅꯆꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯃꯔꯩ ꯊꯝꯕꯤꯒꯅ ꯏꯃꯥ ꯏꯔꯤ
ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯄꯥꯅ ꯄꯥꯅ ꯂꯩꯃꯥꯏꯗꯨꯗ ꯄꯤ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯂꯤ ꯅ꯭ꯌꯨꯇꯟ ꯄꯥꯔꯤꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯄꯤꯗꯣ ꯂꯧꯈꯠꯂꯒ ꯌꯦꯡꯂꯤ ꯑꯩꯕꯨ ꯃꯤꯔꯅꯦ ꯀꯔꯤꯒꯤ ꯄꯤꯁꯤꯅ ꯇꯥꯔꯤꯕ ꯅ꯭ꯌꯨꯇꯟ ꯃꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯖꯅ ꯄꯦꯟꯅ ꯆꯩꯊꯠꯂꯝꯃꯤ ꯑꯩꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦꯀꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯃꯔꯥꯁꯨ ꯂꯩꯖꯗꯕꯤ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯃꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯒꯅꯤ ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯠꯕꯨꯛꯇꯨ ꯊꯝꯂꯝꯂꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯆꯧꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯄꯨꯄꯨ ꯑꯆꯧ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯍꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯂꯥꯛꯇ ꯉꯥꯏꯔꯤ ꯀꯔꯤ ꯂꯩꯔꯒꯦ ꯄꯨꯄꯨ ꯃꯥꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯧꯈꯠꯅꯕ ꯇꯧꯍꯜꯂꯁꯦ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯁꯨ ꯃꯣꯏꯒꯤ ꯏꯃꯥꯈꯣꯏ ꯌꯥꯝ ꯎꯅꯤꯡꯂꯝꯅꯤ ꯑꯆꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯤ ꯊꯣꯏꯕ ꯃꯣꯏꯒꯤ ꯌꯨꯝꯗ ꯑꯩꯁꯨ ꯆꯠꯂꯒꯅꯦ ꯍꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯄꯨ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏꯒꯤ ꯀꯣꯛꯇꯨꯗꯅꯦ ꯁꯦꯜ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯅꯣꯏꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕ ꯃꯤꯗꯤ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯕ ꯌꯥꯔꯣꯏꯁꯤꯅꯤ ꯂꯧꯈꯠꯂꯣ ꯍꯥꯏꯔꯒꯅꯦ ꯁꯦꯜ ꯄꯤꯔꯛꯑꯣꯁꯤꯅꯤ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯅꯍꯥꯟ ꯃꯣꯏ ꯃꯥꯃ ꯂꯥꯛꯑꯝꯗꯥꯏꯅꯦ ꯑꯗꯨꯁꯨꯅꯦ ꯁꯦꯜꯒꯤꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯥꯎꯔꯒ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯄꯤꯗꯕꯅꯤ ꯃꯣꯏ ꯃꯃꯥꯗꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯦ ꯊꯣꯏꯕ ꯌꯥꯔꯦ ꯇꯣꯛꯁꯤ ꯃꯣꯏꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯆꯠꯂꯒꯅꯦ ꯀꯌꯥ ꯍꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯅ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯅ꯭ꯌꯨꯇꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯦ ꯇꯣꯜꯂꯤ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯆꯨꯝꯂꯤꯕꯅꯣ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯌꯨꯝꯁꯤꯒꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯈꯟꯅ ꯏꯟꯊꯣꯛꯄ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛꯁꯨ ꯅ꯭ꯌꯨꯇꯟꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯆꯧꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥꯗ ꯃꯥꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯊꯦꯝꯃꯤ ꯃꯈꯣꯡ ꯑꯁꯥꯕꯗꯣ ꯑꯥꯏꯁ ꯈꯔꯅ ꯊꯣꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅ꯭ꯌꯨꯇꯟ ꯆꯪꯉꯛꯄꯗꯒꯤ ꯐꯣꯍꯧꯒꯠꯀꯦ ꯇꯧꯔꯛꯂꯤ ꯅ꯭ꯌꯨꯇꯟ ꯃꯈꯨꯠꯅꯤ ꯀꯩꯅꯤ ꯍꯥꯏꯔꯛꯂꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯊꯦꯝꯕꯤꯁꯨ ꯃꯑꯣꯡꯗꯨꯗ ꯉꯥꯏꯈꯣ ꯍꯥꯏꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯅ꯭ꯌꯨꯇꯟ ꯑꯥꯏꯁꯇꯨ ꯂꯧꯔꯒ ꯃꯣꯂꯣꯝ ꯑꯃꯒ ꯇꯩꯕꯤ ꯊꯦꯝꯕꯤꯁꯨ ꯉꯛꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯇꯩꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯀꯩ ꯀꯩꯅꯣ ꯈꯔ ꯏꯔꯒ ꯄꯤꯔꯛꯂꯤ ꯊꯦꯝꯕꯤꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ ꯇꯞꯅ ꯄꯥꯔꯛꯂꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯁꯝꯁꯨ ꯀꯛꯄꯤꯈ꯭ꯔꯦ ꯁꯤꯗ ꯅꯠꯇꯅ ꯇꯥꯕꯁꯨ ꯉꯝꯍꯟꯈꯤꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯣꯔꯤ 100 times ꯁꯣꯔꯤ ꯊꯦꯝꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯗꯅ ꯊꯜꯂꯦ ꯐꯣꯟꯗꯨ ꯊꯅꯝꯂꯒ ꯐ꯭ꯔꯕꯛ ꯆꯦꯟꯈꯠꯈ꯭ꯔꯦ ꯄꯦꯟꯗꯅ ꯀꯞꯆꯔꯛꯂꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯥꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯕꯨ ꯂꯥꯏꯔꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯤꯠꯇꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟꯅꯤ ꯍꯦ ꯏꯁꯣꯔ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯕ ꯃꯪꯂꯥꯟ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯄꯤꯔꯣ ꯑꯩ ꯉꯥꯏꯔꯦ ꯅꯪꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯗꯣ ꯋꯥꯕꯒꯤ ꯋꯥꯕ ꯉꯥꯛꯇꯨꯅ ꯌꯣꯝꯅ ꯍꯤꯡꯂꯤꯕ ꯑꯩꯅꯤ ꯅꯪꯅ ꯄꯤꯔꯛꯀꯗꯧꯕ ꯑꯋꯥꯕꯗꯨꯒꯤ ꯑꯃꯨꯛ ꯑꯩꯅ ꯅꯤꯟꯗꯥ ꯇꯧꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯁꯨ ꯑꯩꯅ ꯅꯥꯆꯨꯡꯗ꯭ꯔꯦ ꯑꯋꯥꯕꯁꯦ ꯈꯪꯕ ꯌꯥꯕ ꯈꯪꯂꯛꯂꯕ ꯑꯩꯅꯤ ꯑꯗꯨꯅ ꯑꯋꯥꯕꯒꯤ ꯑꯩ ꯀꯩꯁꯨ ꯀꯤꯗ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯂꯤꯕ ꯇꯧꯔꯛꯂꯤꯕꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯪꯂꯥꯟꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯇꯔꯪ ꯃꯔꯪꯒꯨꯝ ꯁꯥꯟꯅꯔꯤꯕꯗꯨꯅ ꯅ꯭ꯌꯨꯇꯟ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯨꯅ ꯀꯧꯕ ꯐꯥꯎꯕ ꯐꯖꯅ ꯀꯧꯕ ꯉꯝꯗꯦ ꯊꯦꯝꯕꯤꯗꯤ ꯃꯥꯕꯨ ꯎꯔꯒ ꯀꯤꯗꯨꯅ ꯃꯥꯌꯣꯛꯅꯗꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟ ꯍꯥꯟꯅꯗꯧꯅꯗꯤ ꯇꯧꯗ꯭ꯔꯦ ꯌꯥꯝꯅ ꯍꯣꯡꯂꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯧꯕ ꯎꯔꯒ ꯔꯣꯖꯤ ꯑꯃꯗꯤ ꯑꯆꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯐꯖꯅ ꯆꯥꯛ-ꯏꯁꯤꯡ ꯅꯥꯏꯅ ꯆꯥꯕꯗꯒꯤ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯁꯣꯛꯄꯃꯛꯇꯤ ꯁꯣꯛꯇ꯭ꯔꯦ ꯐꯒꯠꯂꯝꯃꯤ ꯅ꯭ꯌꯨꯇꯟ ꯇꯨꯃꯤꯟꯅ ꯊꯣꯡꯒꯤ ꯃꯔꯨꯝꯗꯨꯗ ꯂꯩꯔꯒ ꯆꯦꯞꯇ ꯊꯦꯝꯕꯤꯕꯨ ꯌꯦꯡꯖꯔꯤ ꯊꯦꯝꯕꯤꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯋꯥꯟꯃꯤꯆꯥꯁꯤꯡꯗꯣ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤ 38 39 39 ꯑꯁ ꯀꯣꯛꯀ ꯉꯥꯎꯏꯗ ꯀꯩꯅꯣ ꯃꯊꯣꯡ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯤꯕ ꯊꯥꯖ
ꯅꯆꯥ ꯃꯌꯥꯝꯁꯦ ꯑꯣꯟꯈꯥꯛꯁꯨ ꯌꯥꯝꯃꯤ ꯑꯩꯗꯤ ꯄꯣꯊꯥꯡꯒ ꯉꯝꯖꯄꯣꯠꯇꯦ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯡꯃꯤ ꯇꯧꯔꯒ ꯌꯦꯡꯉꯛꯂꯤ ꯊꯦꯝꯕꯤꯅ ꯉꯥꯡꯉꯪ ꯂꯩꯊꯣꯔꯛꯄꯗ ꯅ꯭ꯌꯨꯇꯟ ꯂꯨꯝꯕꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯎꯠꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯤ ꯏꯃꯥ ꯅ꯭ꯌꯨꯇꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯦꯟꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯉꯥꯛꯇꯤ ꯅꯥꯀꯟꯗꯨꯗ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯁ ꯆꯣꯞꯄ ꯀꯥꯏꯁꯨ ꯀꯨꯏꯍꯧꯗꯦ ꯍꯥꯏꯁꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯁꯤꯗꯤ ꯍꯦꯔꯥ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯁꯤꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯣ ꯌꯥꯝ ꯐꯤꯡꯕ ꯁꯥꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯃꯃꯤꯠꯀꯗꯣ ꯈꯥꯅ ꯌꯦꯡꯉꯒ ꯊꯣꯔꯛꯂꯤ ꯊꯦꯝꯕꯤ ꯐꯝꯂꯝꯕꯗꯣ ꯐꯨ ꯍꯧꯒꯠꯂꯤ ꯇꯥꯗ꯭ꯔꯣ ꯅꯪ